sida kainomma lungum to sigumse yam hawe leye sida mathaktas yam leye to yengse maya to ma'am sini yamna chingum tangbodo si uchina natte ngasi tongan amuk chatpagi ko ngarang nong chubasi mayam satle ma'am to mathakta chake ngasi di daw yai ma'am si chingum athaba khoido sine lan aina haiba kaino do sida ara sa yali koko sen sini chingum athaba yam maman tang haubne si chingum ji ko ma'am am satli sida so khun thiri se sini buko khun thirne ko ya ara ka thore ora la da to sini ma'am chingum athaba ko u da sakpa ekhoina oktom pardo hai ko ok pardo hai sima se capsule laibne base thabne base phajari se amayam satle alom da so to ado ngasi hek chatpada si first da si thengnare ma'am duna mathang mathang adum yengsi video se thakri phakala phajai sigumba se chaba hawba makni ma'am si yam hawmne si chawba yawbne mokhoi se sigumba se koisa thatpa changba kra sigumba se chawbe ko phajai kadi hekpa hawre ngasidi daw ya do male lam chatpa se ma'am kra sila mayam satle ko to phajai adi opar do pare so phani kla ase ai nupi se kanna hekle ha sange si u se to sida slairi na amakha do slairi ko ma'am sida so laibak ta punna adum moise ingbada ko laibak makha manakta laibak manakta adum hawbane ingba mafamda sigoise lotna hawbase era au hek thokke sidi yam hawba kaino ne chingum ne sigoise wow oh oh yada hai thadda oh ai nang ra no sidiki loirabra yengse thiraga tawdradi go moise dum lai hawbne aise phajabada amara hekkeda angonu ge as aise no aina ma hek lai hin koise phajai he hauni phajabado nai ne la thangang de da si laiba mafamda bora amase asigumba bora amase karisu natte yam sise chawbagi ko mukhoide thung launa satpne si mathakki do yengone sigus lai horna oh my god sina hian mane hawbase ekhoidadi si ya malene
ꯇꯨꯀꯠꯆꯩꯍꯦ ꯆꯝꯄꯥꯏꯔ ꯎꯜꯖꯥꯡ ꯆꯥꯜꯂꯁꯤꯗ Cái tình huống con không có được dễ luôn. ꯉꯁꯤꯗꯁꯨ ꯑꯣꯏꯅ ꯊꯦꯜ ꯂꯩꯔꯤꯕ꯭ꯔꯣ ꯂꯩꯔꯤꯀꯣ ꯃꯌꯥꯝ ꯂꯩꯔꯤ ꯇꯣ ꯍꯔꯦ 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 ꯍꯦꯛꯈ꯭ꯔꯣ ꯁꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯊꯟꯒꯗꯧꯔꯦ ꯁꯝꯗꯣ ꯁꯤ ꯕꯣꯔꯥꯗꯁꯨ ꯌꯥꯎꯔꯦ ꯎ ꯑꯃꯗ ꯂꯩꯕ ꯃꯈꯥꯗꯁꯨ ꯍꯦꯛꯇ꯭ꯔꯤꯀꯣ ꯃꯈꯥꯗꯁꯨ ꯂꯩꯔꯤ ꯃꯈꯥꯗꯁꯨ ꯍꯦꯛꯇ꯭ꯔꯤꯅꯤ ꯂꯩꯔꯦ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗ ꯎꯔꯣꯏꯀꯣ ꯁꯤꯗ ꯈꯔ ꯂꯩꯔꯦ ꯁꯤ ꯃꯊꯛꯇ ꯑꯩ ꯅꯨꯄꯤꯗꯣ ꯑꯁꯤ ꯃꯈꯥꯒꯤꯗꯣ ꯁꯨꯃꯥꯏꯅ ꯂꯩꯕ ꯑꯁꯤꯅ ꯍꯧꯕ ꯈꯣꯏꯗꯣ ꯃꯆꯥ ꯈꯣꯏꯅꯦꯕ ꯆꯥꯎꯒꯅꯤ ꯁꯤ ꯈꯣꯏꯁꯨ ꯁꯤ ꯈꯣꯏꯗꯣ ꯃꯣꯏꯁꯦ ꯄꯤꯛꯅ ꯍꯧꯔꯒ ꯑꯗꯨꯝ ꯀꯩꯅꯣꯅꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯄꯤꯛꯅ ꯍꯧꯔꯒꯀꯣ ꯑꯗꯨꯝ ꯆꯥꯎꯔꯛꯄꯅꯦꯕ ꯁꯤ ꯈꯣꯏꯁꯦ ꯆꯥꯕꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦ ꯁꯤꯒꯨꯝꯕꯁꯦ ꯑꯧ ꯅꯛꯅ ꯀꯥꯞꯇ꯭ꯔꯗꯤ ꯚꯤꯗꯤꯑꯣꯗ ꯈꯪꯉꯣꯏ ꯐꯖꯩ ꯁꯤꯗꯁꯨ ꯃꯌꯥꯝ ꯂꯩꯒꯅꯤ ꯑꯗꯨꯝ ꯃꯅꯨꯡꯗ ꯁꯤ ꯌꯦꯡꯉꯣꯅꯦ ꯁꯨꯃꯥꯏꯅ ꯂꯩꯕꯅꯦꯕ ꯃꯣꯏꯁꯦ ꯂꯣꯠꯅꯀꯣ ꯂꯣꯠꯅ ꯂꯩꯕꯅꯦ ꯃꯁꯤ ꯑꯣ ꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉꯣꯅꯦ ꯃꯅꯨꯡꯗ ꯂꯩꯕꯁꯦ ꯆꯞ ꯆꯥꯏ ꯆꯥꯎꯕꯗꯤ ꯈꯤꯇꯪ ꯋꯥꯠꯇꯤ ꯋꯥꯠꯈ꯭ꯔꯦꯀꯣ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯆꯥꯎꯕꯁꯦ ꯈꯤꯇꯪꯗꯤ ꯋꯥꯠꯈ꯭ꯔꯦ ꯍꯦꯛꯂꯒ ꯊꯝꯈꯤꯒꯦꯁꯦ ꯑꯣ 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 ꯁꯤꯗꯗꯤ ꯈꯔ ꯍꯦꯛꯄꯤꯈ꯭ꯔꯦ ꯂꯥꯏꯕꯛꯅꯤ ꯁꯤꯁꯨ ꯂꯝ ꯆꯠꯄꯁꯨ ꯀꯣ ꯂꯥꯏꯕꯛ ꯍꯥꯏꯕ ꯇꯥꯔꯦ ꯊꯦꯡꯅꯗꯕ ꯃꯇꯝꯁꯨ ꯂꯩ ꯌꯥꯝ ꯊꯦꯡꯅꯕ ꯃꯇꯝꯁꯨ ꯂꯩ ꯃꯈꯣꯏꯁꯦ ꯆꯠꯄ ꯈꯨꯗꯤꯡ ꯑꯗꯨꯝ ꯐꯪꯕꯗꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝꯁꯦ ꯆꯠꯄ ꯈꯨꯗꯤꯡ ꯑꯗꯨꯝ ꯐꯪꯕꯗꯤ ꯅꯠꯇꯦꯕ ꯀꯔꯤ ꯆꯦꯡꯒꯨꯝꯅ ꯈꯪꯗꯦ ꯃꯃꯤꯡꯁꯦꯀꯣ ꯑꯩꯈꯣꯏꯅ ꯑꯣꯛ ꯄꯥꯗꯧ ꯍꯥꯏ ꯃꯥꯒꯤ ꯄꯤꯁꯇꯣ ꯑꯣꯛ ꯁꯥ ꯃꯥꯟꯕꯒꯤꯀꯣ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯁꯦ ꯄꯤꯁ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯀꯦꯞꯁꯨꯜ ꯂꯩꯕ ꯆꯦꯡꯒꯨꯝ ꯀꯦꯞꯁꯨꯜ ꯂꯩꯕ ꯆꯦꯡꯒꯨꯝ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯦ ꯀꯦꯞꯁꯨꯜ ꯂꯩꯕꯅꯦꯕ ꯆꯠ ꯆꯪꯕꯅꯦꯕ ꯆꯥꯔꯗꯤ ꯍꯦꯕꯔꯦ ꯍꯤꯗ ꯀꯥꯔꯁꯤ Cô ra. ꯍꯤꯊꯛꯔ ꯕꯥꯏ ꯂꯩꯔꯗ Cô gì thôi. 이시로 걸지 엄마 그러니 이제 수로 하이 빠르네 Không có này. Mày mua của thật không? 가트로 가 해놨다 또 그냥 단게 더래 참 아마 그래서 낫다보네 자오르데 시 이래 시다스 라이래 참 아마데 좀 달라유 락팀마 시기 우다 라이브 거시 우 아마 각득이 오이래 시시 시다 합디로 시디 아이기 마전나 농아이라니 뭐라마 단게 더래 또 아무나 시 아니구마 탱나라디 달라니고 ꯌꯦꯡꯁꯦ ꯀꯩ ꯇꯧꯔꯤꯁꯦ ꯑꯔꯣꯏ ꯈꯧꯔꯤꯌꯣ ꯀꯩ ꯇꯧꯔꯤꯁꯦ ꯑꯔꯣꯏ ꯈꯧ ꯇꯦꯖꯨ ꯂꯧꯂꯣ ꯑꯗꯨꯒꯤꯁꯦ ꯁꯤꯗ ꯂꯩꯕ ꯖꯥꯠꯂ ꯑꯇꯣꯞꯄ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯁꯥꯞꯄ꯭ꯔꯥ ꯌꯦꯡꯁꯤ ꯏꯆꯤꯅꯥ ꯕꯥꯏꯁꯤꯗ ꯌꯨꯛꯎꯂꯣ ꯎꯆꯤꯅꯥ ꯊꯦꯡꯅꯕ ꯎꯆꯤꯅꯥ ꯍꯦꯛꯄꯅꯤ ꯑꯗꯨꯗꯒꯤ
ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯕ ꯑꯗꯨꯝ ꯍꯦꯛꯀꯦ ꯉꯁꯤꯗꯤ. ꯎꯁꯦ ꯎ ꯑꯄꯥꯠꯄ ꯃꯌꯥꯝ ꯂꯩꯔꯗꯤ ꯑꯗꯨꯝ ꯃꯈꯣꯏꯁꯤ ꯁꯣꯏꯗ꯭ꯔꯕꯅꯦꯕꯀꯣ. ꯎ ꯑꯄꯥꯠꯄ ꯂꯩꯔꯗꯤ ꯁꯣꯏꯗ꯭ꯔꯦꯕ. ꯄꯤꯔꯣ. ꯃꯆꯥ ꯍꯧꯔꯤꯅꯤ. ꯅꯣꯡꯁꯦ ꯈꯤꯇꯪ ꯀꯟꯅ ꯆꯨꯔꯗꯤꯀꯣ ꯂꯩꯒꯗꯕꯅꯦꯕ. ꯁꯦ ꯌꯥꯝꯗꯦ. ꯌꯥꯝꯗꯦꯀꯣ. ꯁꯤꯗ ꯍꯥꯞꯈ꯭ꯔꯣ. ꯑꯩꯒꯤ ꯑꯉꯥꯡꯕ ꯈꯥꯎꯗ. ꯑꯉꯥꯡꯕ ꯑꯩꯒꯤ ꯈꯥꯎ. ꯂꯩꯇ꯭ꯔꯦ. ꯌꯦꯡꯁꯤ ꯃꯈꯥꯗ ꯆꯠꯁꯤ. ꯁꯤꯅ ꯉꯁꯥꯏ ꯑꯣꯛꯁꯥꯒꯤ ꯆꯦꯡꯒꯨꯝꯗꯣ. ꯑꯣꯛꯁꯥ ꯃꯥꯟꯕꯒꯤ ꯆꯦꯡꯒꯨꯝꯗꯣ ꯗ ꯂꯩꯈ꯭ꯔꯦ. ꯁꯥꯠꯇꯦ. ꯁꯥꯠꯇ꯭ꯔꯤ. ꯁꯤꯁꯨ ꯍꯧꯗꯦ. ꯎ ꯑꯄꯠꯄꯁꯦ ꯋꯥꯠꯂꯦ ꯁꯤꯗꯤ. ꯍꯧꯗ꯭ꯔꯤ. ꯊꯦꯡꯅꯗ꯭ꯔꯤ. ꯁꯤꯗꯤ ꯀꯔꯤꯔꯣ? ꯀꯔꯤ ꯆꯦꯡꯒꯨꯝꯔꯣ? ꯑꯁꯤꯗꯤ ꯔꯣꯡ ꯃꯌꯥꯝ ꯑꯁꯤ ꯆꯥꯕ ꯌꯥꯗꯦꯀꯣ. ꯁꯤ ꯍꯦꯛꯄꯤꯒꯅꯨ. ꯁꯤꯈꯣꯏꯗꯤ ꯆꯥꯕ ꯌꯥꯗꯦ. ꯁꯤꯗꯤ ꯃꯣꯏꯅ ꯀꯩꯅꯣꯅꯤ. ꯃꯣꯏꯒꯤ ꯎꯗꯒꯤ ꯑꯗꯨꯝ ꯃꯇꯝ ꯂꯦꯟꯅꯕ ꯑꯣꯏꯅ ꯁꯥꯠꯄꯅꯦꯕ. ꯆꯥꯕ ꯌꯥꯗꯕ ꯍꯣꯏ. ꯑꯗꯨꯒꯤ ꯃꯥꯜꯂꯤꯅꯦ. ꯑꯁꯤꯗꯤ ꯁꯠꯂ. ꯁꯤꯗꯗꯤ ꯑꯗꯨ ꯂꯩꯕ꯭ꯔꯣ? ꯀꯗꯥꯏ? ꯑꯩꯁ ꯁꯤꯗꯗꯤ ꯑꯃ ꯂꯩꯌꯦ ꯍꯥꯏꯌꯦ. ꯑꯣ. ꯁꯤꯅ ꯎꯆꯤꯅꯥ ꯑꯣꯏꯕ. ꯎꯆꯤꯅꯥ ꯃꯣꯏꯁꯨ ꯃꯈꯜ ꯂꯩꯌꯦ. ꯑꯊꯥꯕ ꯑꯃ ꯂꯩ, ꯑꯄꯥꯕ ꯑꯃ ꯂꯩꯌꯦꯀꯣ. ꯎꯆꯤꯅꯥ ꯂꯩꯔꯁꯨ ꯄꯨꯝꯈ꯭ꯔꯦ. ꯈꯤꯇꯪꯗꯤ ꯍꯦꯟꯈ꯭ꯔꯦ. ꯄꯤꯔꯣ. ꯑꯊꯨꯜꯂꯤꯁꯤꯅ ꯍꯣꯔ. ꯑꯊꯨꯜꯂ. ꯀꯧꯁꯤ. ꯌꯥꯏ. ꯑꯀꯪꯕꯁꯨ ꯄꯥꯝꯃꯤꯗ ꯂꯩꯁꯥꯕꯤ. ꯌꯥꯗ꯭ꯔꯦ. ꯎꯆꯤꯅꯥ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯎꯆꯤꯅꯥ. ꯃꯌꯥꯝ ꯁꯤꯗ ꯍꯦꯛꯀꯗꯧꯔꯤ ꯑꯩ ꯅꯨꯄꯤꯅ. ꯁꯦ. ꯃꯆꯥ ꯍꯧꯔꯤꯁꯦ. ꯁꯤ ꯁꯤꯗ ꯈꯤꯇꯪ ꯍꯧꯋꯤꯅꯦ. ꯑꯠꯆꯥ. ꯂꯩꯔꯦ. ꯈꯤꯇꯪ ꯂꯩꯔꯦ. ꯌꯥꯝꯗꯦ ꯁꯤ. ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯁꯤ ꯊꯦꯡꯅꯔꯗꯤ ꯑꯗꯨꯝ ꯋꯥꯈꯜꯗꯤ ꯈꯔ ꯅꯨꯡꯉꯥꯏꯕ. ꯁꯤꯁꯦ ꯆꯥꯕ ꯍꯥꯎꯕꯒꯤꯀꯣ ꯌꯣꯟꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ. ꯍꯔꯥꯎꯔ ꯄꯨꯡꯖꯠꯇꯦ. ꯁꯩ ꯅꯨꯄꯤꯅ ꯎꯕꯅꯤꯅ ꯁꯤ. ꯏꯁꯤꯡ ꯍꯧꯔꯦꯀꯣ ꯃꯌꯥꯝ. ꯏꯁꯤꯡ ꯂꯥꯛꯑꯦ. ꯏꯁꯤꯡ ꯍꯧꯔꯦ. ꯉꯥꯁꯦ ꯂꯩꯒꯅꯤ. ꯀꯛꯆꯤꯡꯗ ꯑꯩꯈꯣꯏ ꯉꯥ ꯃꯆꯥꯁꯨ ꯆꯦꯟꯈ꯭ꯔꯦ. ꯉꯥ ꯃꯌꯥꯝ ꯂꯩꯁꯦ. ꯁꯤꯗꯁꯨ ꯀꯣꯇꯤꯌꯥꯗ. ꯁꯤ ꯅꯣꯡꯃ ꯑꯩ ꯁꯤꯠꯄꯅ ꯐꯒꯅꯤ. ꯉꯥ ꯃꯆꯥ ꯂꯩ. ꯂꯣꯏꯔꯦ. ꯁꯤ ꯃꯈꯥꯒꯤꯗꯨꯁꯨ ꯍꯦꯛꯈ꯭ꯔꯣ. ꯁꯤꯅꯤꯅꯦ ꯅꯪꯕꯨ ꯑꯩꯅ ꯊꯤꯔꯤꯁꯦ. ꯇꯣꯏꯅ ꯂꯩꯕꯅꯦ ꯅꯪꯕꯨ.
ꯃꯌꯥꯝ ꯀꯌꯥꯃꯨꯛ ꯐꯪꯕ꯭ꯔꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯌꯦꯡꯁꯤꯀꯣ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯛ ꯆꯦꯡꯒꯨꯝ ꯃꯎꯟ ꯊꯥꯕꯗꯣ ꯑꯗꯨ ꯀꯌꯥꯃꯨꯛ ꯐꯪꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯂꯣꯏꯕꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯂꯣꯏꯕ ꯐꯥꯎꯕ ꯑꯩꯅ ꯑꯗꯨꯝ ꯀꯥꯞꯄꯤꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗꯤ ꯂꯩꯅꯦ ꯁꯤꯁꯤ ꯅꯠꯇꯦ ꯍꯥꯏꯌꯦ ꯀꯔꯤ ꯆꯦꯡꯒꯨꯝ ꯑꯣꯏꯕꯖꯥꯠꯂ ꯈꯪꯗꯦ ꯃꯌꯥꯝꯗꯤ ꯂꯩꯔꯝꯃꯦ ꯑꯩꯅ ꯉꯁꯥꯏꯒꯤ ꯆꯦꯡꯒꯨꯝ ꯂꯥꯏꯔ ꯅꯠꯇ꯭ꯔꯦ ꯃꯌꯥꯝ ꯍꯥꯎꯕ꯭ꯔꯣ 이신 거랑 네. 저렇게 잘 이러면 아직 감명을 해야 해보고 젠 ꯁꯤ ꯅꯣꯡꯃꯩꯁꯨ ꯌꯥꯎꯋꯦ ꯁꯦ ꯑꯩꯅ ꯀꯥꯞꯅꯤꯡꯂꯗꯤ ꯉꯝꯃꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯁꯥꯁꯦ ꯄꯤꯛꯃꯜꯂꯦ ꯀꯥꯞꯄꯣꯏ ꯁꯤꯗ ꯑꯃ ꯂꯩꯌꯦ ꯁꯤꯗ ꯁꯤꯗ ꯑꯃ ꯂꯩ ꯁꯤ ꯀꯥꯞꯅꯤꯡꯂꯗꯤ ꯌꯥꯏꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯀꯥꯞꯂꯔꯣꯏꯁꯦ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯛꯃꯜꯂꯦ ꯁꯤ ꯑꯗꯨꯅ ꯃꯌꯥꯝ ꯀꯩꯅꯣ ꯑꯩ ꯅꯨꯄꯤꯁꯦ ꯑꯥꯗ ꯀꯩꯅꯣ ꯊꯤꯔꯤꯕꯅꯤ ꯆꯦꯡꯀꯨꯞ ꯆꯥꯎꯕ ꯑꯩ ꯅꯨꯄꯤꯅ ꯃꯈꯣꯟ ꯇꯥꯕ ꯁꯥꯔ ꯍꯥꯏꯅ ꯌꯦꯡꯕꯒꯤ ꯋꯥꯅꯤꯀꯣ ꯆꯤꯅ ꯅꯝꯗ ꯁꯨꯝꯗꯝ ꯍꯥ ꯁꯥꯠꯇ꯭ꯔꯤ ꯃꯌꯥꯝ ꯁꯤ ꯑꯥꯗ ꯂꯩꯕꯁꯤ ꯀꯔꯤꯔꯣ ꯁꯤꯗ ꯂꯩꯕꯁꯦ ꯃꯅꯥꯛꯇ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯀꯔꯤ ꯑꯣꯏꯕ ꯖꯥꯠꯅꯣ ꯀꯔꯤ ꯍꯩ ꯑꯣꯏꯕ ꯖꯥꯠꯅꯣ ꯌꯦꯟ ꯃꯌꯥꯝ ꯄꯥꯏꯈ꯭ꯔꯦ ꯁꯤ ꯃꯌꯥꯝ ꯀꯔꯤ ꯍꯩꯔꯣ ꯅꯈꯣꯏ ꯈꯪꯕ꯭ꯔꯣ ꯁꯤ ꯁꯤ ꯑꯩ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤꯀꯣ ꯁꯤ ꯍꯩꯁꯦ ꯑꯩ ꯂꯨꯝꯁꯨ ꯌꯥꯝ ꯂꯨꯝꯃꯤꯅꯦ ꯁꯤ ꯀꯔꯤ ꯍꯩ ꯑꯣꯏꯕ ꯖꯥꯠꯂꯣ ꯈꯪꯗꯦ ꯆꯥꯔꯁꯨ ꯍꯥꯎ ꯌꯥꯝ ꯀꯜꯂꯤꯅꯦ ꯈꯤꯇꯪ ꯁꯥꯈꯤꯅꯦꯀꯣ ꯀꯨꯏ ꯊꯥꯡꯖꯤꯡ ꯃꯥꯜꯂꯦ ꯂꯨꯡ ꯊꯩꯕꯣꯡ ꯁꯤ ꯄꯥꯏꯅꯦꯄꯜꯁꯨ ꯃꯥꯜꯂꯦ ꯃꯥꯏ ꯃꯑꯣꯡꯗ ꯀꯟꯁꯨ ꯀꯜꯂꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯃꯅꯨꯡꯗ ꯑꯩ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤꯀꯣ ꯁꯤ ꯁꯤꯁꯦ ꯀꯃꯥꯏꯅ ꯂꯩꯕ ꯖꯥꯠꯅꯣ ꯈꯪꯗꯦ ꯁꯤꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯔ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯇꯨ ꯀꯔꯤ ꯍꯩ ꯑꯣꯏꯕ ꯖꯥꯠꯂ ꯈꯪꯗꯦ ꯇꯦꯁꯀꯣ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯁꯤ ꯃꯊꯛꯇ ꯑꯃ ꯂꯩꯔꯦ ꯌꯥꯝꯃꯅꯒ ꯀꯣꯛꯈꯤꯕꯣ ꯁꯤ ꯆꯦꯡꯒꯨꯝ ꯊꯤꯕꯒꯤ ꯁꯤꯗ ꯀꯩꯅꯣꯝꯃ ꯂꯩꯔꯦ ꯂꯩꯗꯣ ꯂꯩꯔ ꯆꯦꯡꯒꯨꯝꯗꯣ
ꯎꯗ ꯁꯥꯠꯄꯀꯣ ꯃꯌꯥꯝ ꯐꯁꯨ ꯐꯖꯩ ꯁꯤ ꯃꯈꯣꯡꯗꯁꯦ ꯎꯗ ꯍꯧꯋꯦ ꯁꯤ ꯀꯔꯤ ꯑꯣꯏꯕ ꯖꯥꯠꯅꯣ ꯈꯪꯗꯦ ꯑꯁ ꯍꯥꯞꯂꯦꯟꯒꯤ ꯇꯤꯞ ꯃꯥꯜꯂꯦ ꯁꯤꯗꯤ ꯐꯖꯩ ꯃꯄꯤꯁꯨ ꯌꯥꯝ ꯂꯩꯌꯦ ꯑꯗꯣ ꯀꯟꯁꯨ ꯀꯜꯂꯤꯅꯤ ꯐꯅꯦꯛꯀꯤꯗꯃꯛ ꯐꯖꯩꯍꯦ ꯁꯤ ꯐꯅꯦꯛꯀꯤꯗꯃꯛ ꯐꯖꯩꯍꯦ ꯇꯨꯍꯟꯕꯤꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯁꯦ ꯐꯖꯕ ꯁꯤ ꯐꯅꯦꯛ ꯁꯦꯠꯄ ꯃꯥꯜꯂꯦ ꯃꯥꯁꯦ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯍꯧꯕꯅꯦ ꯄꯨꯔꯞ ꯑꯁꯤꯗꯤ ꯀꯔꯤ ꯏꯁꯇꯥꯏꯜꯗꯣ ꯈꯪꯗꯦ ꯃꯥꯏ ꯁꯛꯇꯝꯗꯨ ꯃꯑꯣꯡꯗꯤ ꯏꯁꯇꯥꯏꯜꯗꯤ ꯐꯖꯩ ꯊꯝꯕꯤꯔꯒꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯁꯤꯗ ꯈꯔ ꯊꯦꯡꯅꯔꯦ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤꯀꯣ ꯑꯩꯅ ꯄꯥꯝꯕ ꯀꯩꯅꯣꯁꯦ ꯑꯩꯅ ꯄꯥꯝꯕ ꯀꯔꯤ ꯍꯥꯏꯌꯨꯔꯥ ꯆꯦꯡꯒꯨꯝ ꯑꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝꯁꯨ ꯃꯁꯤ ꯑꯩ ꯐꯖꯅ ꯀꯥꯞꯄꯤꯒꯦ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤꯀꯣ ꯃꯌꯥꯝ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯁꯤꯗ ꯈꯔ ꯍꯧꯔꯦ ꯌꯥꯝꯗꯤ ꯍꯧꯗꯦꯀꯣ ꯃꯈꯣꯏꯁꯦ ꯎ ꯑꯄꯠꯄꯗ ꯑꯗꯨꯝ ꯍꯧꯕꯅꯦꯕ ꯎꯔꯦꯀꯣ ꯃꯌꯥꯝ ꯃꯁꯤꯗ ꯃꯊꯛꯇ ꯎꯆꯤꯅꯥ ꯑꯃ ꯂꯩꯔꯦ ꯑꯩ ꯅꯨꯄꯤꯅ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯀꯣꯟꯅ ꯍꯥꯏꯔ ꯀꯩ ꯔꯥꯎꯁꯦ ꯍꯥꯏꯔ ꯎꯠꯂꯣꯂꯥ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯑꯁꯤ ꯍꯦꯛꯂꯒꯦ ꯁꯤ ꯍꯦꯛ ꯊꯣꯛꯂꯒꯦ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤ ꯑꯍꯥꯟꯕꯗ ꯑꯆꯧꯕ ꯑꯣꯏꯅ ꯍꯦꯛꯀꯦꯀꯣ ꯍꯥꯎꯅꯤ ꯃꯌꯥꯝ ꯑꯁꯤ ꯐꯖꯕꯗꯨ ꯐꯖꯕꯗꯨ ꯁꯤꯕꯨꯗꯤ ꯆꯞ ꯆꯥꯔꯦ ꯃꯌꯥꯝ ꯄꯨꯝꯁꯨ ꯄꯨꯝꯗꯦ ꯁꯤꯁꯦ ꯁꯤꯗꯗꯤ ꯈꯔꯗꯤ ꯀꯦꯖꯤ ꯑꯃꯗꯤ ꯂꯩꯔꯦ ꯀꯦꯖꯤ ꯑꯃꯗꯤ ꯐꯪꯒꯅꯤ ꯏꯁꯤꯡ ꯃꯈꯥꯗꯁꯨ ꯌꯥꯝ ꯂꯩꯔꯦ ꯏꯁꯤꯡ ꯃꯈꯥꯗ lagi dia cuma nyawa parang nah anak himut peran dia apa sih lompat tinungi baik celah lalu bora lagi macam hobi besu yauru yang hijau ada di kerajaan hobi gini sina aina thiba ngasi aina thiba kaino si cenggung je suan thiba ni ko patang amuk yang si ucina na hi ko soju kai yaran sini ada ucina amuk hek se gomya sina mathak le ya ta ucina lai re instrument thamnani hage yekla tui ani ko all thu daga lo ucina khra lai re ko me sida to ucina se tok tren tum satlaga ngakta lai re sini
ꯌꯥꯝ ꯂꯩꯔꯦ ꯎꯆꯤꯅꯥꯁꯦ ꯑꯁ ꯇꯨ ꯇꯥꯅ ꯁꯤꯗ ꯑꯃꯨꯛ ꯑꯣꯠ ꯊꯣꯛꯑꯅꯤ ꯀꯛꯐꯩꯁꯨ ꯑꯃꯨꯛ ꯂꯩꯔꯦꯅꯤ ꯁꯤꯗ ꯇꯟꯈ꯭ꯔꯦꯗ ꯀꯛꯐꯩ ꯊꯣꯛꯄ ꯍꯧꯔꯦ ꯑꯩꯁ ꯁꯤꯁꯦ ꯀꯛꯐꯩꯅꯦꯕꯁꯦ ꯃꯌꯥꯝ ꯁꯤꯗ ꯈꯔ ꯂꯩꯔꯦ ꯌꯥꯝ ꯃꯥꯟꯗꯕꯤꯗꯀꯣ ꯑꯩꯅ ꯊꯤꯕ ꯀꯩꯅꯣꯗꯣ ꯑꯣꯛꯇꯣꯝꯄꯥꯔꯗꯣ ꯆꯥꯎꯕꯗꯤ ꯋꯥꯠꯂꯤ ꯑꯍꯧꯕꯗ ꯉꯥꯏꯕꯒꯤꯀꯣ ꯂꯩꯕꯅꯦꯕ ꯃꯥꯅꯦꯀꯣ ꯁꯤ ꯆꯥꯎꯗ꯭ꯔꯤꯕꯅꯤ ꯆꯥꯎꯗꯕꯒꯤ ꯁꯤ ꯏꯁꯤꯡ ꯃꯅꯥꯛꯇꯁꯨ ꯂꯩꯔꯦꯅꯤ ꯇꯣ ꯍꯧꯕꯁꯦ ꯑꯣ 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 ꯁꯤꯗꯤ ꯅꯧꯅ ꯍꯧꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯑꯃꯛꯇ ꯑꯣꯏꯔꯦ ꯁꯤ ꯃꯅꯤꯡꯗꯗꯤ ꯌꯥꯝ ꯉꯧꯅ ꯑꯗꯨꯝ ꯂꯩꯕꯀꯣ ꯁꯤ ꯑꯉꯧꯕ ꯂꯩꯗꯣ ꯊꯣꯛꯄ ꯍꯧꯔꯤꯕ ꯑꯉꯧꯕ ꯆꯦꯡꯒꯨꯝꯗꯣ ꯌꯥꯝ ꯅꯣꯏꯕꯗꯣ ꯁꯤꯗ ꯊꯣꯛꯄ ꯍꯧꯔꯦ ꯑꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯦꯛꯂꯒꯦꯕ ꯁꯤꯗ ꯎꯆꯤꯅꯥ ꯑꯃꯈꯛ ꯌꯥꯎꯍꯧꯋꯦ ꯋꯥꯗꯕ ꯅꯠꯇꯦ ꯀꯔꯤꯔ ꯁꯤꯗꯤ ꯆꯥꯕ ꯌꯥꯒꯗꯧ ꯃꯥꯟꯗꯦ ꯁꯤꯕꯨꯗꯤ ꯎꯆꯤꯅꯥꯅꯦ ꯁꯤꯕꯨꯗꯤ ꯇꯣ ꯃꯅꯤꯡꯗ ꯈꯪꯕꯅꯤꯀꯣ ꯎꯆꯤꯅꯥꯁꯦ ꯃꯥꯒꯤ ꯁꯥꯏꯟ ꯕꯣꯜꯗꯣ ꯃꯔꯛ ꯆꯠꯄꯗꯣ ꯃꯅꯤꯡꯗ ꯍꯥꯏ ꯃꯌꯥꯝ ꯁꯤꯗꯁꯨ ꯂꯩꯔꯦ ꯎꯆꯤꯅꯥ ꯃꯌꯥꯝ ꯌꯥꯗ꯭ꯔꯦ ꯀꯩꯅꯣ ꯉꯁꯥꯏ ꯆꯦꯡꯒꯨꯝ ꯑꯆꯧꯕꯗꯣ ꯀꯩꯝ ꯊꯦꯡꯅꯗ꯭ꯔꯦ ꯊꯦꯡꯅꯒꯦꯔꯥ ꯊꯦꯡꯅꯔꯣꯏꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯍꯦꯟꯅꯀꯣ ꯑꯗꯣ ꯌꯦꯡꯕ ꯑꯗꯨꯝ ꯌꯦꯡꯁꯦ ꯆꯠꯅꯤꯡꯉꯥꯏ ꯃꯇꯝꯗꯤ ꯋꯥꯠꯂꯤꯕꯀꯣ ꯌꯥꯝ ꯉꯜꯂꯤ ꯎꯆꯤꯅꯥꯗꯤ ꯈꯔꯗꯤ ꯍꯧꯋꯦꯕꯀꯣ ꯁꯤꯗꯁꯨ ꯉꯁꯥꯏ ꯍꯦꯛꯂꯒ ꯃꯈꯥꯗ ꯑꯃꯨꯛ ꯂꯩꯍꯧꯋꯦ ꯁꯤ ꯁꯤꯈꯣꯏꯅ ꯎ ꯃꯈꯥꯗ ꯂꯣꯠꯅ ꯍꯧꯔꯒ ꯂꯩ ꯍꯥꯏ ꯃꯌꯥꯝ ꯅꯣꯡ ꯆꯨꯈ꯭ꯔꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯃꯥꯏꯅ ꯍꯟꯗꯛꯀꯤꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯅꯣꯡ ꯆꯨꯔꯗꯤ ꯌꯥꯗꯦꯕ ꯑꯗꯨꯒꯤ ꯁꯤ ꯉꯁꯤꯒꯤ ꯆꯦꯡꯒꯨꯝ ꯑꯉꯧꯕ ꯊꯤꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ